ꯖꯣꯝꯔꯥꯖꯇꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯂꯣꯏꯅꯅ ꯋꯥ ꯈꯟꯅꯩ꯫ ꯅꯨꯄꯤ ꯑꯍꯨꯝ ꯂꯣꯜꯂꯕꯁꯨ ꯅꯣꯡꯃꯇ ꯈꯠꯅꯕꯒꯤ ꯑꯋꯥꯕ ꯂꯩꯇꯦ꯫ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯩ, ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯩ꯫ ꯖꯣꯝꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯊꯕꯤ ꯃꯆꯥ, ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕ ꯐꯣꯡꯗꯣꯛꯎ꯫ ꯊꯕꯤ ꯃꯆꯥꯅ ꯑꯃꯨꯛ, ꯑꯩꯒꯤꯗꯤ ꯑꯩꯒ꯭ꯌꯥꯅ ꯐꯩ ꯍꯥꯏꯕꯗꯣ ꯇꯧꯕꯤꯌꯨ꯫ ꯏꯆꯥꯒꯤ ꯃꯄꯨꯛꯅꯤꯡꯁꯨ ꯄꯦꯜꯍꯟꯕꯤꯌꯣ, ꯏꯆꯥꯅ ꯄꯥꯝꯖꯔꯤꯕꯗꯣ ꯐꯪꯍꯟꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯡꯂꯩꯃ, ꯑꯈꯥꯛꯂꯩꯃ, ꯅꯕꯥꯅꯤꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕ? ꯑꯅꯤꯃꯛꯅ ꯈꯨꯝꯂꯛꯏ, ꯏꯆꯦ ꯍꯟꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯒ꯭ꯌꯥ, ꯑꯩꯒ꯭ꯌꯥꯅ ꯐꯅꯕ ꯁꯤꯟꯕꯤꯌꯣ꯫ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ, ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ, ꯑꯩ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗꯅꯦ ꯃꯥꯕꯨ ꯁꯥꯌꯣꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯒꯦ꯫ ꯃꯗꯨꯒꯤ ꯇꯧꯒꯗꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏ ꯑꯍꯨꯝꯅ ꯁꯦꯝꯃꯨꯀꯣ꯫ ꯊꯕꯤ ꯃꯆꯥ, ꯅꯪꯅ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯗ ꯆꯟꯗꯝꯁꯤꯅꯤꯒꯤ ꯑꯐ ꯐꯠꯇ ꯄꯨꯡꯐꯝ ꯑꯌꯥꯕ ꯌꯥꯗꯕ ꯈꯪꯂꯧ꯫ ꯅꯣꯡꯂꯩꯃ, ꯅꯪꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯔꯛꯎ꯫ ꯑꯈꯥꯛꯂꯩꯃ, ꯅꯪꯅ ꯅꯨꯡꯁꯥ ꯂꯩꯃꯒ ꯋꯦꯗꯔ ꯔꯤꯄꯣꯔꯠꯇꯣ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯔꯛꯎ꯫ ꯏꯆꯥꯅ ꯆꯠꯇꯧꯕ ꯅꯨꯃꯤꯠꯇꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ, ꯐꯒꯅꯤ ꯑꯩꯒ꯭ꯌꯥ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅꯅꯦ ꯑꯩꯒ꯭ꯌꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ, ꯆꯦꯝꯄꯥꯛꯇꯣꯟ, ꯅꯪꯗꯤ ꯑꯩꯒꯤꯗꯤ ꯈꯨꯠ ꯌꯦꯠꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯦꯅꯦꯍꯦ꯫ ꯅꯪꯁꯨ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯉꯥꯛꯂꯧ ꯑꯣꯏꯅ ꯑꯩꯅ ꯊꯥꯒꯦꯅ ꯈꯜꯂꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯎ꯫ ꯆꯦꯝꯄꯥꯛꯇꯣꯟꯅ ꯑꯃꯨꯛ, ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯩꯒ꯭ꯌꯥꯕꯨ, ꯑꯩꯁꯨ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯌꯦꯡꯅꯤꯡꯂꯝꯕꯅꯦ, ꯑꯗꯨ ꯍꯪꯒꯠꯆꯒꯦꯅ ꯈꯜꯂꯝꯕꯅꯤ ꯅꯅꯥꯏꯁꯨ, ꯑꯩꯒ꯭ꯌꯥꯅ ꯃꯇꯥꯡ ꯍꯦꯛ ꯆꯥꯅ ꯇꯥꯛꯄꯤꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯒꯗꯕ ꯑꯃꯅ, ꯏꯕꯦꯝꯃꯅ ꯃꯐꯝꯗꯨꯗ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯝꯂꯛꯀꯗꯕꯅꯤ꯫ ꯅꯪꯕꯨ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯏꯕꯦꯝꯃꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯅ ꯊꯥꯔꯤꯕꯁꯦ ꯀꯅꯥꯝꯇꯗ ꯂꯤꯛ ꯑꯣꯏꯔꯛꯄ ꯌꯥꯔꯣꯏ, ꯅꯈꯣꯏ ꯂꯣꯏꯅꯃꯛꯅꯤꯀꯣ꯫ ꯆꯦꯝꯄꯥꯛꯇꯣꯟ ꯑꯃꯨꯛ, ꯐꯒꯅꯤ ꯑꯩꯒ꯭ꯌꯥ꯫ ꯑꯈꯥꯛꯂꯩꯃꯅ, ꯑꯩꯒ꯭ꯌꯥ, ꯏꯅꯝꯃ ꯑꯌꯥꯡꯂꯩꯃꯒꯤ ꯀꯣꯜ ꯂꯥꯛꯏꯁꯤꯗꯤ, ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯒ꯭ꯌꯥ꯫ ꯀꯔꯥꯏ ꯀꯔꯥꯏ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏ, ꯃꯆꯦꯒ ꯋꯥꯔꯤ ꯀꯨꯞꯊꯅ ꯁꯥꯟꯅꯩ, ꯃꯆꯦꯅ ꯍꯥꯏꯔꯛꯄ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯖꯣꯝꯔꯥꯖꯅ, ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯊꯝꯂꯒꯦ ꯑꯗꯨꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯖꯣꯝꯔꯥꯖꯅ, ꯆꯦꯝꯄꯥꯛꯇꯣꯟ, ꯅꯆꯟꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎ꯫ ꯐꯒꯅꯤ ꯑꯩꯒ꯭ꯌꯥꯕꯨ꯫ ꯆꯅꯝꯗꯨ ꯀꯦ ꯗ꯭ꯔꯃꯥꯗ ꯃꯇꯤꯟꯒ ꯇꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ, ꯃꯌꯥꯒꯗꯨ ꯀꯥꯔꯗꯨꯅ, ꯀꯅꯥ ꯂꯥꯛꯏ ꯀꯔꯤ ꯇꯧꯔꯤ ꯅꯥꯛ ꯌꯦꯠ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯆꯦꯝꯄꯥꯛꯇꯣꯟꯅ, ꯏꯕꯦꯝꯃ ꯆꯅꯝ, ꯑꯩꯒ꯭ꯌꯥꯅ ꯏꯕꯦꯝꯃꯕꯨ ꯀꯧꯔꯤꯌꯦ꯫ ꯆꯅꯝꯗꯨ ꯇꯥꯗꯦ, ꯆꯦꯝꯄꯥꯛꯇꯣꯟꯁꯨ ꯈꯪꯏ ꯇꯥꯔꯣꯏ ꯍꯥꯏꯕ, ꯑꯗꯨꯅ ꯍꯧꯅ ꯀꯧꯕꯅꯤ꯫ ꯑꯗꯨꯐꯥꯎꯕ ꯆꯅꯝꯗꯨ ꯇꯥꯕꯤꯕꯖꯥꯠ ꯅꯠꯇꯦ, ꯃꯥꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄꯗꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯏ꯫ ꯆꯦꯝꯄꯥꯛꯇꯨ ꯐꯅ ꯀꯨꯏꯅ ꯃꯈ꯭ꯋꯥꯡ ꯅꯦꯠꯂꯒ ꯃꯥꯁꯨ ꯀꯦ ꯗ꯭ꯔꯃꯥꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯁꯣꯝꯗ ꯖꯣꯝꯔꯥꯖꯇꯨ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯈꯥꯛꯂꯩꯃꯗꯨ ꯂꯥꯛꯏ, ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯎꯔꯛꯏ, ꯍꯩ ꯆꯦꯝꯄꯥꯛꯇꯣꯟ! ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ, ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯆꯅꯝꯗꯣ꯫ ꯑꯈꯥꯛꯂꯩꯃꯅ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ? ꯅꯣꯏ ꯑꯩꯒ꯭ꯌꯥꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯆꯦꯝꯄꯥꯛꯇꯣꯟꯅ ꯑꯃꯨꯛ, ꯏꯍꯦ ꯀꯥꯎꯔꯨꯔꯦ, ꯏꯕꯦꯝꯃ ꯀꯧꯖꯕꯅꯦ, ꯇꯥꯗꯕ ꯑꯗꯨꯗꯗꯤ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯇꯧꯅꯤ, ꯅꯪ ꯑꯃꯅꯦ, ꯑꯁꯣꯝꯗ ꯃꯅꯥꯇꯣꯟꯗꯣ ꯆꯐꯨꯗꯩ ꯆꯥꯎꯔꯛꯇꯅꯅꯦ ꯀꯣꯔꯐꯨ ꯑꯣꯜꯍꯧꯗꯣꯔꯦ, ꯐꯤ ꯐꯤ ꯀꯥꯝꯃꯕꯅꯤ, ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ, ꯂꯥꯛꯑꯣꯍꯦ ꯕꯦꯝꯃ, ꯑꯩꯒ꯭ꯌꯥꯅ ꯐꯤꯕꯝ ꯇꯥꯔꯣꯏꯗꯧꯔꯤ꯫ ꯍꯣꯏ ꯂꯥꯛꯑꯒꯦ, ꯑꯗꯣ ꯐꯖꯕ꯭ꯔꯣ ꯗ꯭ꯔꯃꯥꯗꯣ ꯆꯦꯝꯄꯥꯛ? ꯆꯅꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯦꯝꯄꯥꯛꯇꯣꯟꯅ ꯑꯃꯨꯛ, ꯐꯖꯩ ꯌꯥꯝ, ꯅꯨꯡꯉꯥꯏꯅꯦ, ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯕꯥꯅꯤ ꯎꯕꯗ ꯖꯣꯝꯔꯥꯖꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤ ꯇꯧꯔꯤꯕ? ꯍꯥ, ꯁꯣꯝꯗ ꯄꯨꯡꯈꯥꯏ ꯑꯃꯁꯤ ꯉꯥꯏꯔꯛꯂꯤꯁꯦ ꯐꯥꯒꯤꯔꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯒ꯭ꯌꯥ, ꯁꯥꯎꯕꯤꯅꯨ, ꯑꯩꯗꯣ ꯏꯕꯦꯝꯃꯅ ꯌꯦꯡꯕꯗꯣ ꯌꯦꯡꯉꯤꯀꯥꯟꯗ ꯍꯦꯛ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯨ ꯇꯧꯔꯝꯂꯅꯤꯁꯦ ꯑꯩꯅ ꯈꯪꯕꯅꯤ, ꯅꯣꯏ ꯅꯋꯣꯡ ꯇꯧꯁꯦ ꯎꯕꯗꯅꯦ ꯑꯩꯅꯅꯦ ꯁꯥꯌꯣꯟ ꯇꯧꯍꯟꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯑꯁ ꯑꯕꯣꯖꯤ, ꯑꯗꯨ ꯌꯥꯔꯣꯏꯀꯣ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯒꯦꯅ ꯇꯧꯕꯅꯤꯅꯦ, ꯐꯔꯛ ꯇꯥꯕꯁꯤꯅꯅꯦ ꯐꯔꯛ ꯐꯨꯔꯤꯅꯦ꯫ ꯆꯅꯝꯅ, ꯑꯌꯥ, ꯑꯩ ꯁꯥꯌꯣꯟ ꯇꯧꯕ ꯐꯪꯗꯣꯔꯕꯣ? ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯖꯣꯝꯔꯥꯖꯅ ꯑꯃꯨꯛ, ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯏꯄꯥꯅ ꯅꯪꯒꯤ ꯁꯥꯌꯣꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯂꯦꯞꯄꯤ꯫ ꯊꯦꯡꯀ꯭ꯌꯨ ꯑꯕꯣꯖꯤ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯨꯔꯣ, ꯌꯦꯡꯖꯔꯨꯔꯣ ꯅꯪꯒꯤ ꯑꯣꯄꯥꯗꯣ꯫ ꯁꯣꯝꯗꯅ ꯃꯉꯥꯜꯒ ꯂꯝꯉꯥꯜꯒꯗꯨ ꯀꯣꯂꯦꯖꯇ ꯀꯥꯔꯛꯏ꯫
ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯃꯁꯝꯒꯗꯨ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯅꯤꯡꯗꯨꯗ ꯌꯩꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯂꯝꯉꯥꯟꯗꯤ ꯉꯥꯎꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯅ ꯚꯥꯏ ꯈꯔ ꯇꯞꯅ ꯊꯧ, ꯑꯥꯗꯩ ꯅꯨꯄꯤꯁꯦ ꯑꯝꯇ ꯏꯟꯅꯁꯦꯕ꯫ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯇꯨꯡꯗ ꯌꯦꯡꯕꯗꯗꯤ ꯅꯥꯞꯄꯦ, ꯏꯁꯥꯁꯦ ꯐ꯭ꯔꯤꯖ ꯇꯧꯋꯦ ꯍꯥꯏꯕ꯫ ꯃꯉꯥꯜꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯛꯀꯅꯣ, ꯑꯁꯤꯗꯤ ꯑꯩꯒꯤꯗꯤ, ꯅꯪꯒꯤꯗꯤ ꯚꯤꯛꯇꯣꯗꯣ ꯑꯗꯨꯝ ꯇꯧ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯌꯥꯔꯣꯏꯗꯨꯗꯤ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯁꯦ, ꯅꯪꯅ ꯉꯝꯂꯒꯅ ꯅꯪꯒꯤ ꯑꯣꯏꯖꯧ, ꯑꯩꯅ ꯉꯝꯂꯒꯅ ꯑꯩꯒꯤ ꯑꯣꯏꯅꯤ꯫ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯣꯀꯦ ꯕꯣꯁ, ꯏꯅꯧ ꯏꯅꯧ꯫ ꯑꯁ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯅꯤꯡꯕꯅꯤ ꯇꯧꯔꯤꯁꯦ, ꯁꯥꯇꯤꯟꯁꯤꯅ ꯎꯗ꯭ꯔꯦꯃꯤ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯐꯅꯦꯛ ꯀꯂꯔꯁꯤꯗꯤ ꯖꯤꯄꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ꯫ ꯑꯦ ꯍꯥꯏꯖꯤꯟꯈꯤꯗꯧꯔꯦ ꯚꯥꯏ, ꯑꯗꯨꯝ ꯏꯅꯧꯋꯣ꯫ ꯑꯅꯤꯗꯨ ꯃꯁꯥꯒꯤ ꯀꯣꯂꯦꯖ ꯀꯥꯅꯤꯒ ꯀꯥꯎꯈꯩ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯅꯩ꯫ ꯂꯝꯉꯥꯟꯅ ꯅꯨꯄꯤꯗꯨꯗ ꯂꯥꯎꯁꯤꯜꯂꯤ, ꯑꯣꯏ ꯐꯖꯕꯤ, ꯁꯝꯅꯦ ꯀꯩꯅꯦ ꯅꯤꯡꯗꯨꯗꯨꯒ ꯌꯥꯝ ꯄꯣꯁ ꯇꯥꯔꯦ, ꯑꯃꯨꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯎ ꯅꯨꯡꯁꯤꯕꯤ, ꯃꯥꯏꯊꯣꯡꯗꯣ ꯄꯦꯟꯅ ꯌꯦꯡꯖꯒꯦꯕ꯫ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯨꯕꯗꯒꯤ ꯁꯥꯇꯤꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯑꯁ ꯑꯗꯨꯃꯥꯏꯅ ꯃꯃꯜ ꯌꯥꯝ ꯀꯥꯍꯟꯅꯨꯗ, ꯃꯤꯡꯗꯨꯗꯁꯨ ꯍꯥꯏꯔꯝꯃꯣ ꯊꯃꯣꯏꯁꯦ ꯄꯦꯟꯖꯍꯧꯒꯦꯕ꯫ ꯅꯨꯄꯤꯗꯨ ꯀꯣꯂꯦꯖꯀꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯁ꯭ꯇꯦꯁꯅꯔꯤꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯉꯥꯜꯒ ꯂꯝꯉꯥꯟꯒ ꯕꯥꯏꯛꯇꯨ ꯈꯥꯝꯃꯤ꯫ ꯂꯝꯉꯥꯟ ꯌꯥꯝ ꯄꯣꯁ ꯇꯥꯅ ꯍꯨꯏꯒ ꯈꯣꯡꯂꯒ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯨꯝꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯉꯥꯜꯅ ꯕꯦꯒꯇꯒꯤ ꯁꯟꯒ꯭ꯂꯥꯁꯇꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯎꯞꯁꯤꯜꯂꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯝꯒꯗꯨ ꯁꯦꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦ꯫ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯂꯩꯕ ꯅꯨꯄꯤꯈꯩꯗꯨ ꯃꯣꯏ ꯎꯕꯗ ꯉꯥꯎꯁꯤꯜꯂꯛꯏ꯫ ꯈꯔ ꯁꯦꯡ ꯁꯦꯡ ꯂꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ ꯂꯝꯉꯥꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯍꯦꯔꯣ, ꯌꯥꯝ ꯐꯖꯩꯀꯣ, ꯅꯥꯞꯄꯤꯀꯣ, ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯐꯖꯕ ꯅꯨꯄꯥꯒ ꯂꯩꯔꯝꯃꯤꯁꯤꯕꯣ, ꯀꯩ ꯂꯝꯗꯩꯅꯣ, ꯈꯪꯅꯁꯦ꯫ ꯂꯝꯉꯥꯟꯅ ꯆꯠꯂꯣꯍꯦ ꯑꯁ꯭ꯋꯥꯏꯗ, ꯀꯔꯤ ꯅꯨꯄꯤꯅꯣ ꯆꯠꯅꯞꯅꯔꯗꯅ, ꯏꯁ ꯌꯥꯝ ꯀꯜꯂꯤꯀꯣ, ꯁ꯭ꯋꯥꯏꯗ ꯀꯣꯏꯆꯥ ꯆꯥꯔꯤꯁꯦ ꯀꯅꯥ ꯂꯨꯃꯤꯅꯣꯕ? ꯁꯤꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤ ꯅꯨꯄꯤ ꯉꯥꯛꯇ ꯇꯝꯕꯅꯦ, ꯐꯖꯕ ꯑꯩꯒꯨꯝꯕ ꯉꯥꯛꯇ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯍꯧꯒꯦ ꯍꯥꯏꯔꯤꯔꯣ? ꯂꯝꯉꯥꯟ ꯑꯃꯨꯛ ꯌꯥꯝ ꯋꯥꯏꯅ, ꯅꯪꯕꯨ ꯅꯨꯄꯤꯔꯣ? ꯂꯦꯝꯃꯨꯀꯣ ꯂꯦꯝꯃꯨ, ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯉꯥꯎꯕꯅ ꯉꯥꯎꯕꯅꯤ, ꯅꯨꯄꯤꯅ ꯌꯥꯝ ꯈꯠꯂꯗꯤꯅꯦ ꯂꯧꯕꯨꯛꯇ ꯁꯜꯂꯒ ꯇꯥꯕꯅꯤ, ꯀꯥꯎꯅꯨꯍꯦ꯫ ꯁꯤꯌꯥ ꯌꯥꯝ ꯐꯥꯎꯏꯀꯣ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯌꯥꯔꯦꯕ ꯚꯥꯏ ꯑꯣꯟꯁꯤꯟꯅꯧꯅꯨ, ꯑꯗꯨꯏ ꯁꯔꯨꯛ ꯑꯃꯗꯣ ꯉꯥꯏꯁꯦ꯫ ꯀꯔꯤꯅꯣ ꯁꯤꯁꯨ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦ, ꯁ꯭ꯇꯦꯁꯅꯔꯤꯁꯦ ꯄꯨꯂꯞ ꯍꯦꯛ ꯂꯩꯔꯕ ꯈꯪꯗꯦꯕ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯉꯥꯜꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯒ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯑꯃꯨꯛ ꯁꯥꯇꯤꯟꯗꯨꯅ꯫ ꯃꯉꯥꯜꯅ ꯃꯁꯤ ꯃꯃꯜ ꯌꯥꯝ ꯀꯥꯍꯜꯂꯤꯗ, ꯏ ꯀꯥꯗꯅꯀꯣ ꯁꯥꯇꯤꯟꯁꯦ ꯃꯨꯜꯂꯨꯅꯤ, ꯑꯃꯨꯛ ꯅꯨꯄꯤ ꯆꯤꯡꯉꯦꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅ ꯐꯨꯕꯤꯅꯤ ꯇꯧꯕꯅꯦ ꯑꯩꯁꯦ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ ꯑꯦ ꯅꯣꯏꯅ ꯉꯁꯥꯏꯗꯩ ꯇꯥꯟꯅꯔꯤꯁꯦ ꯑꯁꯤ ꯅꯨꯄꯤꯁꯤꯔꯣ? ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯅꯊꯧꯔꯣ? ꯅꯨꯄꯤꯗꯨꯅ ꯅꯠꯇꯦꯗ ꯁꯨꯝ ꯅꯣꯛꯅꯤꯡꯕ꯫ ꯐꯔꯦ ꯂꯩꯍꯧꯔꯣꯀꯣ, ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯕꯥꯏ꯫ ꯃꯉꯥꯜꯗꯨ ꯐꯥꯒꯤꯗꯒꯤ ꯏ ꯀꯥꯔꯛꯇꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯃꯉꯥꯜꯅ ꯃꯤꯡ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯝꯃꯨ ꯀꯩꯗꯧꯔꯒꯦ, ꯌꯥꯝ ꯅꯨꯡꯁꯤꯗꯧꯕꯅꯦ꯫ ꯏꯆꯟꯅ ꯗꯗꯥ ꯍꯣꯏ ꯀꯥꯔꯟ ꯇꯥꯕꯤꯅꯣ, ꯑꯩꯅ ꯈꯨꯝꯂꯤꯁꯦ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯕ ꯅꯠꯇꯦ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯑꯁ ꯕꯥ, ꯈꯣꯟꯖꯦꯜꯁꯤꯗꯤ ꯈꯣꯏꯊꯨꯝꯅꯩꯌꯦ, ꯑꯩ ꯉꯥꯎꯔꯦ, ꯊꯃꯣꯏ ꯐꯨꯑꯦ ꯚꯥꯏ꯫ ꯒꯦꯠ ꯃꯄꯥꯗꯨꯗ ꯂꯝꯉꯥꯟꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯐꯠ ꯂꯦꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯏ, ꯅꯨꯄꯤꯗꯨ ꯆꯪꯈꯤꯗꯅꯕ ꯉꯥꯛꯄꯒꯤ ꯃꯑꯣꯡꯗ꯫ ꯂꯝꯉꯥꯟꯅ ꯅꯁꯛ ꯎꯗ꯭ꯔꯤꯐꯧ ꯅꯃꯤꯡ ꯇꯥꯛꯇ꯭ꯔꯤꯐꯧ ꯆꯪꯕ ꯌꯥꯔꯣꯏ꯫ ꯏꯆꯟꯅ ꯑꯃꯨꯛ ꯑꯁ ꯄꯦꯟꯖꯩꯗ, ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯌꯥꯝꯅ, ꯍꯣ ꯏꯆꯟ ꯀꯧꯋꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯁꯥꯇꯤꯟꯗꯨ ꯐꯠ ꯊꯥꯡꯊꯩ꯫ ꯂꯝꯉꯥꯟ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ, ꯃꯌꯥ ꯀꯥꯔꯒ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯚꯥꯏ ꯑꯩ ꯑꯃꯨꯛꯇ ꯀꯜꯂꯣ, ꯚꯥꯏ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯗꯨꯁꯨ ꯂꯝꯉꯥꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯍꯩꯁ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯂꯦꯛꯊꯈ꯭ꯔꯦ꯫ ꯒꯦꯠ ꯃꯄꯥ ꯑꯗꯨꯗ ꯁꯥꯡꯅ ꯇꯤꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯁꯨ ꯆꯪꯉꯛꯏ꯫ ꯂꯝꯉꯥꯟꯅ ꯑꯦ ꯚꯥꯏ ꯀꯩꯅꯣ ꯃꯤꯠ ꯄꯥꯡꯉꯣ꯫ ꯏꯆꯟꯅ ꯑꯃꯨꯛ ꯍꯩꯃꯥ ꯗꯗꯥꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯁ ꯑꯩꯅ ꯁꯤ ꯊꯣꯛꯅꯤꯅ ꯉꯁꯥꯏꯅ ꯈꯨꯝꯖꯕꯅꯦꯕ꯫ ꯅꯪ ꯏꯁꯤꯡ ꯌꯥꯎꯔꯛꯄ꯭ꯔꯣ? ꯌꯥꯎꯔꯛꯑꯗꯤ ꯂꯋꯥꯏꯁꯤ ꯑꯝꯇ ꯊꯥꯔꯛꯑꯣ꯫ ꯏꯆꯟꯅ ꯑꯃꯨꯛ ꯍꯣꯏ꯫ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯊꯥꯏ꯫ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯏ꯫ ꯃꯉꯥꯜꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯪꯉꯤ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏ ꯃꯥ, ꯌꯨꯝ ꯆꯠꯂꯁꯦ ꯚꯥꯏ꯫ ꯂꯝꯉꯥꯟꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯃꯉꯥꯜꯕꯨ ꯁꯧꯒꯠꯇꯨꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ, ꯆꯟ ꯁꯥꯎꯅꯨꯀꯣ, ꯅꯕꯨꯡ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯃꯥꯅ ꯊꯧꯔꯛꯂꯒ ꯃꯉꯥꯜꯗꯨ ꯇꯣꯡꯍꯜꯂꯤ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯑꯩ ꯑꯗꯨ ꯀꯣꯏꯕ ꯉꯝꯃꯣꯏꯀꯣ, ꯑꯩꯒꯤꯗꯤ ꯚꯤꯛꯇꯣ ꯂꯩꯖꯩ꯫
ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯩꯅ ꯑꯃ ꯍꯥꯏ ꯅꯪꯅ ꯑꯃ ꯈꯨꯝꯃꯤ ꯀꯩꯅꯣꯕ ꯃꯉꯥꯜꯅ ꯑꯃꯨꯛ ꯏꯍꯦ ꯚꯥꯏ ꯀꯩ ꯍꯥꯏꯈꯤꯒꯦ ꯀꯩꯝ ꯍꯥꯏꯗꯦ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯌꯨꯝꯗ ꯍꯣꯏ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯂꯝꯉꯥꯟꯅ ꯈꯨꯝꯂꯒ ꯒꯥꯔꯤꯗꯨ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯏ ꯃꯉꯥꯜꯅ ꯑꯃꯨꯛ ꯀꯩꯅꯣ ꯚꯥꯏ ꯇꯞꯅ ꯊꯧ ꯑꯩ ꯅꯇꯨꯅꯔꯤꯌꯦ ꯀꯣꯜꯂꯛꯑꯣ ꯍꯥꯏꯔꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯚꯥꯏ ꯑꯉꯥꯡꯅꯨ ꯀꯣꯜꯂꯛꯀꯦꯔꯥ ꯀꯣꯜꯂꯛꯑꯣꯏꯔꯥ ꯃꯉꯥꯜꯅ ꯑꯃꯨꯛ ꯚꯥꯏ ꯚꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯚꯥꯏ ꯏꯕꯥꯅꯤ ꯑꯣꯏꯅ ꯀꯣꯏꯅꯔꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯃꯤꯅꯥꯏ ꯍꯧꯅꯨ ꯇꯨꯃꯤꯟ ꯇꯣꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯊꯧꯔꯤꯗꯨꯕꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯩ ꯄꯥꯈꯠꯄ ꯌꯥꯗꯦ ꯅꯪ ꯈꯪꯒꯤ ꯅꯠꯇ꯭ꯔꯣ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯕꯗꯒꯤ ꯑꯩ ꯌꯥꯗ꯭ꯔꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯇꯧꯅꯤ ꯅꯪꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯍꯦꯛꯇ ꯋꯥꯟꯊꯔꯛꯏꯕ ꯋꯥꯟꯊꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯛ ꯑꯁꯥ ꯆꯥꯎꯔꯒ ꯑꯣꯏꯔꯛꯄꯗꯅ ꯌꯥꯔꯦ ꯇꯣ ꯅꯣꯛꯅꯤꯡꯉꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯩ ꯈꯤꯔꯦ ꯚꯥꯏ ꯑꯩ ꯑꯇꯣꯞꯄꯒ ꯌꯦꯡꯖꯔꯔꯣꯏꯀꯣ ꯑꯩ ꯇꯁꯦꯡꯅ ꯈꯤꯔꯦ ꯍꯥꯏꯁꯤꯅꯦ ꯚꯤꯛꯇꯣꯔꯗꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯒꯦ ꯑꯣꯛꯆꯔꯦ ꯂꯝꯉꯥꯟꯁꯨ ꯅꯣꯛꯂꯛꯏ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯛꯅꯨꯅꯦ ꯐꯥꯒꯤꯗꯧꯅ ꯀꯩꯅꯣꯕ ꯃꯅꯤꯡꯗꯅ ꯑꯗꯨꯛ ꯐꯖꯔꯒ ꯃꯃꯥꯡꯗꯣ ꯗꯥꯜ ꯈꯣꯏꯔꯝꯃꯤꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯤ ꯈꯣꯏꯍꯤꯅꯤ ꯑꯗꯨꯒ ꯃꯆꯤꯟꯒꯗꯨꯅ ꯈꯨꯅꯤꯡꯃꯨꯛ ꯇꯨꯝꯃꯤꯅꯦ ꯍꯣꯏꯃ ꯑꯩ ꯕꯣꯅꯁꯇꯁꯨ ꯍꯥꯞꯄꯤꯔꯅꯨꯀꯣ ꯃꯆꯤꯟꯗꯨ ꯇꯨꯝꯃꯤ ꯐꯔꯦ ꯃꯌꯥꯗꯨꯁꯨ ꯆꯧꯋꯦꯕ ꯃꯥꯅ ꯁꯥꯇꯤꯟ ꯈꯜꯂꯤꯗꯨꯗꯤ ꯃꯔꯝ ꯂꯩꯔꯝꯃꯦꯕ ꯑꯁꯤꯅꯤꯅꯦ ꯇꯨꯡꯗꯤ ꯐꯖꯔꯒ ꯃꯥꯡꯗꯤ ꯐꯤꯕꯝ ꯇꯥꯔꯝꯗꯕ ꯍꯥꯏꯗꯣ ꯃꯉꯥꯜꯅ ꯑꯃꯨꯛ ꯇꯨꯡꯗ ꯌꯦꯡꯕꯗꯤ ꯋꯥꯟꯗꯔꯐꯨꯜ ꯃꯥꯡꯗꯩꯅ ꯀꯣꯕꯤꯐꯨꯜ ꯑꯣꯅꯣ ꯃꯉꯥꯜ ꯅꯪ ꯁꯝꯅꯥꯗ ꯂꯤꯠꯍꯧꯔꯦꯍꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯅꯨꯄꯤꯗꯣ ꯐꯖꯕ ꯃꯥꯜꯂꯤ ꯇꯥꯟꯅꯧꯅ ꯇꯥꯟꯅꯕꯗꯩ ꯊꯣꯛꯏ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯅꯪ ꯍꯧꯅꯦ ꯅꯪꯁꯨ ꯌꯥꯝ ꯊꯧꯅ ꯐꯈꯤꯗꯥꯏꯅꯦ ꯀꯩꯅꯥꯕꯨ ꯀꯠꯄꯤꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯐꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅꯒ ꯇꯧꯗꯧꯕ ꯃꯑꯣꯡ ꯎꯔꯗꯤꯀꯣ ꯏꯊꯟꯇ ꯈꯧꯔꯤꯁꯦ ꯃꯦꯠꯈꯥꯏꯔꯒ ꯁꯨꯖꯔꯒꯦ ꯑꯩꯗꯤꯕ ꯏꯇꯥꯎ ꯌꯥꯔꯦ ꯇꯣꯛꯑꯣ ꯋꯥꯔꯤꯁꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯂꯝꯉꯥꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯒꯥꯔꯤꯗꯨ ꯈꯥꯝꯕꯣꯏ ꯈꯥꯝꯗꯕꯣꯏ ꯇꯧꯔꯒ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯉꯥꯜꯗꯨ ꯃꯁꯥꯗꯨ ꯋꯥꯟꯊꯔꯨꯕꯒꯤ ꯏꯆꯣꯛ ꯆꯣꯛꯊꯔꯕꯅꯤ ꯇꯞꯅ ꯀꯥꯈꯠꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯩ ꯅꯤꯔꯨꯅ ꯍꯩꯃꯥ ꯃꯉꯥꯜ ꯀꯩꯗꯧꯔꯦ ꯅꯁꯥꯗꯨ ꯌꯥꯝ ꯆꯣꯛꯊꯅ ꯎꯏꯗ ꯃꯉꯥꯜꯅ ꯑꯃꯨꯛ ꯃꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯣꯟꯗꯣꯟꯕꯁꯤꯅ ꯂꯥꯛꯄꯒ ꯀꯣꯅꯨꯡ ꯀꯥꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯏꯄꯥꯏ ꯊꯕꯥꯏꯗꯨꯅꯤ ꯃꯃꯥ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯕꯒꯤ ꯂꯩꯔꯝꯃꯨꯀꯣ ꯃꯃꯥ ꯆꯥꯅꯕ ꯁꯦꯝꯂꯨꯈꯤꯒꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏ ꯃꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯝꯉꯥꯟ ꯊꯣꯛꯂꯛꯏ ꯃꯃꯥꯁꯨ ꯆꯥꯅꯅꯕ ꯄꯨꯕꯤꯔꯛꯂꯤ ꯂꯝꯉꯥꯟꯅ ꯋꯥ ꯍꯦꯛ ꯁꯪꯉꯤꯍꯦ ꯅꯦ ꯍꯦꯛ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯔꯨꯔꯅꯨ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦꯀꯣ ꯇꯣꯟꯗꯣꯟꯕ ꯅꯪꯕꯣ ꯑꯁ ꯃꯥ ꯌꯥꯗꯕꯩꯅꯦ ꯑꯩꯅ ꯅꯠꯇꯦ ꯃꯊꯟꯇꯅꯤꯕ ꯅꯤꯔꯨꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯀꯣꯂꯦꯖ ꯀꯥꯈꯤꯗ ꯉꯥꯏꯔꯤ ꯍꯜꯂꯛꯏꯁꯦ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯕꯣ ꯀꯣꯂꯦꯖ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯦꯂꯣꯏꯅꯦꯅ ꯇꯥꯟꯅꯔꯨꯔꯒ ꯔꯥꯕꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯃꯦ ꯀꯔꯤꯅꯣꯅꯦ ꯃꯃꯥꯗꯤ ꯚꯥꯞꯄꯨ ꯇꯥꯗ꯭ꯔꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯁ ꯇꯥꯔꯣꯏ ꯊꯥꯎꯔꯅꯨ ꯌꯥꯝ ꯋꯥꯖꯥꯅꯤꯀꯣ ꯑꯩ ꯇꯨꯝꯃꯨꯔꯗꯝꯅꯤ ꯚꯥꯏ ꯂꯥꯛꯑꯣ ꯑꯩ ꯀꯥ ꯆꯪꯁꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏ ꯚꯥꯏ ꯑꯅꯤꯗꯨ ꯂꯝꯉꯥꯟꯒꯤ ꯔꯨꯝꯗ ꯀꯥꯈꯠꯂꯛꯃꯤꯟꯅꯩ ꯄꯦꯟꯇꯤꯡ ꯃꯈꯜ ꯃꯈꯜ ꯁꯨꯅ ꯊꯦꯠꯂꯤ ꯂꯝꯉꯥꯟꯅ ꯌꯦꯛꯄ ꯉꯥꯛꯇꯅꯤ ꯀꯦꯟꯚꯁꯇꯨꯗ ꯌꯥꯎꯔꯤꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯌꯦꯡꯉꯤ ꯃꯉꯥꯜꯅ ꯋꯥ ꯁꯤꯗꯤ ꯅꯥꯞꯄꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯍꯩ ꯌꯦꯛꯄ ꯂꯣꯏꯁꯤꯟꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯥꯝ ꯐꯖꯩ ꯅꯨꯄꯤꯒꯤ ꯄꯣꯔꯇ꯭ꯔꯦꯠꯁꯦ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯦ ꯉꯝꯗ ꯂꯩꯔꯦ ꯂꯣꯏꯁꯤꯜꯂꯅꯤ ꯑꯊꯨꯕꯗ ꯂꯥꯛꯑꯣ ꯗ꯭ꯔꯦꯁꯁꯦ ꯑꯩꯒꯤꯗꯩ ꯍꯣꯡꯗꯣꯛꯑꯣ ꯀꯣꯂꯦꯖ ꯌꯨꯅꯤꯐꯣꯔꯝꯗꯨꯒ ꯇꯨꯝꯗꯣꯔꯤꯕꯣ ꯑꯗꯣ ꯄꯨꯗꯤ ꯄꯨꯈꯤꯅꯤꯀꯣ ꯑꯔꯤꯛꯄ ꯅꯥꯔꯨꯝꯗꯨꯗ ꯍꯨꯝꯃꯛꯀꯅꯤ ꯄꯥꯝꯖꯗꯦ ꯑꯩꯁꯨ ꯂꯩꯖꯩꯀꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯍꯥ ꯚꯥꯏ ꯑꯩ ꯔꯥꯍꯨꯜ ꯑꯣꯏꯅꯤꯡꯉꯦ ꯃꯉꯥꯜ ꯉꯛꯅ ꯀꯩꯅꯣ ꯔꯥꯍꯨꯜ ꯍꯥꯏꯕ ꯂꯝꯉꯥꯟꯅ ꯑꯁ ꯁ꯭ꯇꯦꯠꯀꯤ ꯀ꯭ꯔꯁꯇꯣ ꯁꯐꯣꯀꯦꯇꯤꯡ ꯑꯣꯏꯌꯦ ꯔꯤꯐ꯭ꯔꯦꯁꯤꯡ ꯑꯣꯏꯗꯧꯕ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯌꯣ ꯔꯥꯍꯨꯜ ꯌꯨ ꯑꯥꯔ ꯁꯣ ꯀ꯭ꯌꯨꯠ ꯃꯉꯥꯜꯒꯤ ꯃꯃꯥꯏꯗꯨꯗ ꯗꯥꯏꯂꯣꯛꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯖꯥꯏꯗꯨꯅ ꯅꯥꯜꯂꯩ ꯃꯉꯥꯜꯅ ꯍꯩꯅꯗꯦꯍꯦ ꯀꯔꯤꯅꯣ ꯃꯤꯅꯥꯏ ꯊꯦꯠꯆꯜꯂꯛꯀꯅꯣ ꯅꯪ ꯌꯥꯝ ꯃꯥꯜꯂꯦ ꯍꯩꯅꯗꯦꯍꯦ ꯂꯝꯉꯥꯟꯅ ꯑꯣ ꯔꯥꯍꯨꯜ ꯗꯣꯟ ꯕꯤ ꯑꯞꯁꯦꯠ ꯅꯪꯕꯨ ꯉꯁꯥꯏ ꯀꯣꯏꯅꯔꯁꯦ ꯌꯥꯔꯦꯗꯥꯏꯅꯦ ꯑꯩꯅ ꯀꯥꯏ ꯍꯥꯏ ꯍꯥ ꯏꯁ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯗꯨꯕꯨ ꯌꯣꯡꯒꯤ ꯔꯥꯍꯨꯜ ꯇꯨꯝꯃꯣꯀꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯇꯨꯝꯃꯦ ꯐꯩꯖꯨꯞꯇꯨ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯃꯉꯥꯜꯗꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩ ꯂꯝꯉꯥꯟꯗꯨ ꯃꯪꯒ ꯃꯪꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯅꯨꯄꯤꯅ ꯗꯗꯥ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯍꯣꯏ ꯐꯝꯁꯦ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯅꯨꯡꯁꯤꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯗꯥꯏꯅ ꯌꯦꯡꯉꯤꯗꯨꯕꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯕꯥꯅꯤ ꯑꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯀꯅꯤꯗꯤ ꯈꯜꯂꯨꯗꯦ
ꯅꯪꯁꯦ ꯐꯖꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯍꯦ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁ ꯌꯥꯔꯦꯕ ꯍꯥꯏꯖꯤꯜꯂꯅꯨ ꯑꯁ ꯍꯥꯏꯖꯟꯗꯦꯕ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯊꯥꯒꯠꯃꯟꯈ꯭ꯔꯦꯕ ꯌꯥꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯅꯣꯟꯊꯈ꯭ꯔꯦ ꯃꯈꯨꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯗꯥꯡ ꯑꯗꯨ ꯏꯟꯈꯠꯂꯒ ꯃꯅꯥꯇꯣꯟꯗꯨꯗ ꯁꯤꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯌꯥ ꯅꯥꯌꯦ ꯀꯔꯤꯅꯣꯅꯦ ꯅꯪꯁꯨ ꯁꯤꯛꯀꯦ ꯃꯉꯥꯜ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯆꯣꯏꯔꯣ ꯂꯣꯜꯂꯤꯗꯨꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯨꯗ ꯃꯉꯥꯜꯅ ꯂꯝꯉꯥꯟꯒꯤ ꯃꯅꯥꯇꯣꯟꯗꯨ ꯁꯤꯛꯑꯒ ꯂꯩꯔꯝꯃꯤ ꯂꯝꯉꯥꯜꯅ ꯚꯥꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯥꯇꯣꯟꯗꯒ ꯁꯤꯛꯏꯗꯨꯅ ꯃꯉꯥꯜꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯇꯕ ꯆꯣꯏꯔꯣꯜ ꯂꯣꯟꯕꯗꯨꯗ ꯅꯨꯡꯊꯤꯜꯗꯁꯨ ꯆꯣꯏꯔꯣꯜꯒ ꯂꯣꯜꯂꯤꯅꯦ ꯀꯔꯤ ꯏꯁ ꯏꯕꯥꯅꯤ ꯑꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯀꯥꯏꯅꯒ ꯑꯁ ꯕꯤꯠ ꯀꯔꯤ ꯇꯦꯛꯏꯍꯦ ꯃꯤ ꯅꯨꯄꯤꯅ ꯅꯥꯇꯣꯟ ꯁꯤꯛꯂꯛꯑꯀꯥꯟꯁꯤꯗꯕ ꯂꯝꯉꯥꯟꯅ ꯍꯥꯏꯔꯛꯄꯅꯤ ꯃꯉꯥꯜꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯅꯨꯄꯤ ꯉꯁꯥꯏꯒꯤꯗꯨꯔꯣ ꯃꯤꯅꯥꯏ ꯑꯗꯨꯗꯤ ꯅꯪꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯂꯥꯏꯔꯦꯝꯕꯤꯅꯦ ꯃꯥꯜꯂꯤꯁꯤ ꯃꯉꯥꯜꯅ ꯑꯃꯨꯛ ꯐꯪꯐꯥꯎ ꯐꯪꯗ꯭ꯔꯤꯕ ꯅꯪꯅ ꯄꯛꯇꯦꯍꯦ ꯂꯝꯉꯥꯟꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯐꯪꯂꯅꯤ ꯀꯩꯅꯣ ꯑꯗꯣ ꯚꯥꯏ ꯃꯪꯗ ꯎꯕꯁꯦ ꯌꯥꯝ ꯆꯨꯝꯒꯟꯗꯥꯏꯅꯦ ꯆꯨꯝꯃꯦ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯨꯡꯆꯨꯝ ꯆꯨꯝꯗꯦꯀꯣ ꯚꯤꯛꯇꯣꯁꯦ ꯃꯪꯗꯗꯤ ꯐꯅꯌꯥꯝ ꯀꯣꯏꯅꯔꯦ ꯇꯥꯏꯕꯪꯗꯅ ꯐ꯭ꯂꯣꯞ ꯆꯠꯂꯤ ꯀꯩꯗꯧꯔꯒꯦꯗꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯁꯨꯝ ꯋꯥꯈꯜ ꯑꯃꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯪꯒꯤ ꯅꯨꯄꯤꯗꯣ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯩ ꯌꯥꯔꯦ ꯁꯛꯇꯥꯊꯤ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯃꯉꯥꯜꯁꯨ ꯆꯠꯈ꯭ꯔꯦ ꯂꯝꯉꯥꯟꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯈꯗꯥꯡꯒ ꯃꯦꯠꯂꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯂꯩꯍꯧꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯪꯂꯥꯟꯒꯤ ꯊꯥꯖꯃꯥꯟꯕꯤ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯅꯁꯛꯁꯨ ꯈꯪꯗꯦ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯈꯅꯥꯏ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯍꯜꯂꯔꯤꯁꯦ ꯇꯥꯏꯕꯪꯗ ꯂꯥꯛꯑꯣꯅꯦ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯔꯣ ꯑꯣꯏꯕꯤꯔꯔꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ